ngasi numida wairam phongkhiba tungan manipuri siphongsingdagi amasum thokhiba thawdo wathoksingdagi maroi bi ipausung meyamda thamjari ahanbada paujal pausedagi lahusaraga Union Home Minister Amit Shah na ngamkai sambal khari hairibus Kuki taba maphamsing Kanthoklabra agency Prime Minister Narendra Modi na lusingba BJP lenga si ahumlak suba tamgi Modi 3.0 CM kibagi ahanba namit chamani surakpagi thawramga mari leinana Union Home Minister Amit Shah na Manipur gi irang loisina na honabaga loinana Indo-Myanmar border da ngamkai paring khabagi thaba kilometer kunthrarom loisile wadauriba singsu loisina na ba ayaba pigraina ngarang Kaktong Home Minister na phongdokraba matung Manipur gi Kuki taba maphamsingda sambal khabagi thabak lephankhre haina National TV Channel News 18 da phongdokre Home Minister gi special source tagi phangba awangba thaki paw amagi matungina Home Minister gi official singna mifam ama pangthoklaba matungda Kuki na khundaba lamsingda sambal khabagi thaba asikona irang loiraba matungda khanabaga loinana atopa maphamsingda thabak makha sathanaba warep lawkhibani haina pawsna pali Kuki Zau organization singna sambal khabagi thaba si free movement regime da akaiba pibani haina phongdokhiba lekhrabani ngamkhai paringda sambal khaba lepagi khongthang asi ngamkhai paringda lairiba Kuki furup singna thinglakpadagi lepkhibani Kuki singi demand aduda center na nakoina na ayaba pithoklamba yabagi akibasu lairibani adumapu Manipur gi awang thangba maikeida sambal khaba luisingani haina Home Minister na BJP gi PM Narendra Modi na lusingba lenga asigi ahumlak suba tamgi numit chamani suba da phongdokhibani Kuki taba Manipur gi ngamkhaida naronda sanglakpa narco terroristing thingnaba sambal khabagi thabak yengsinanaba center khangrabani adumapu Kuki Zau organization singna sambal khabagi mayukta leptuna mapham madura thabak suba lakpa miyoi sing sangan kitabani Manipur gi district manga Chuchampur Sandel Tengnopal Kamjong amasung Urkulasi saurakna kilometer sahumga maudraga nipandagi samri phawba sangna Myanmar ngamkhaiga tainaribani Union Home Minister Amit Shah na Modi lenga asina ahumlak suba tam sanglaktingai gi mamang ani suba tam dagi ngamkhai paring asi section na thamduna mapan dagi illegal immigrant sing sanghalaktana bohonari haina kyara khana phungdokrabani center lenga na ngamkhai paring da sambal ningthi na khaduna thamna bo aphum kya phungdok phalekhrabasu Myanmar ga India ga ani gi marakta FMR satna handana ba firap lokre India gi internal security gi amadi demographic structure da ahong leitana ba sayesi gi February thada central government na sambal khaba gi thaba si pekhat ba hokhibane Union Home Minister Amit Shah ki social media account X ta thadurakpa post amagi matung inadi Indo-Myanmar border gi kilometer lisingamaga satruka nifugo humdoi sangma ngamkhai sida lainga asina sambal khana ba warep laure ngamkhai paringa sida ningthina yengsinma ngambaga loinana petrol track amasu thamduna ngakselagani ngamkhai sambal asigi apunba asangba kilometer 10 romdi sambal khaba loikre masigi matakta sambal asida pilot project oina hybrid surveillance system HSS asi hapnaba thabak sathari haina phongdokhiba leikrabani atopa pawmana irang sigi waroisin puraknabagi damak thasidagi lamdam sigi yellow furup singi lusingba singa wari sanaba horagani YK Dhiren Kangla Pauli ki lokusaraga United Committee Manipur UCM gi President YK Dhiren haikre irang sigi waroisin ama puraknabagi panamda satliba thasidagi lamdam sigi yellow furup singi lusingba singa wari sanaba horagani Kumza English singaniga kunga mathoi gi June taraga nipanda Manipur gi apunba saktam ngaknaba sangsin ki ihauda thawaina ponta pikraba athaubi singi maphamda langban laitha katpegi thoram kekrupat pangthokiba duda wafam asi phongtokladuna makna hai lamdam asi da thoklibi irang asi center na illegal Kuki immigrant singi mateng pangsinduna satharakpa aronba lalongi saruk amani haibeda haima mathokloi Irang asi the government of India na tumina yengdunu leiriba sikari wakhal leibano haibedo mayek singna takle punama oiduna su lalasina lamdam asigi leiba lepkadoribani maram aduna Manipur kaihanba yaroi aikhoi mai thiba yadi haiba phireb asi siena lowbaga loinana lalasi mai paknaba lanthengnaba mathoktai lalasi mai pakki hairabadi lamdam asida nungsi sanana khundaminaraklaba yellow furup singi marakta singsep tharakliba kaya si munna khangminaba madi aikhoi puna amat oina lepminaba mathoktai Kuki illegal migrant sing asina matamamada mitai singi puksel sawbagi khudong saba lawduna sangsilaklaga singilam singda khundas laglaga ngasidi makoina oina yellow furup sing tan ba horakli makoina satharakliba
ꯂꯥꯜ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯁꯤꯗꯤ ꯃꯤꯇꯩꯁꯤꯡꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯪꯐꯥꯎꯅꯕ ꯑꯣꯏꯊꯣꯛꯂꯣꯏ ꯏꯔꯥꯡ ꯑꯁꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯝꯊꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯈꯣꯔꯦꯜ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯇꯩ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕ ꯃꯇꯝ ꯌꯧꯔꯦ ꯂꯩꯉꯥꯛꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯗꯤꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯨ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯨꯒꯤ ꯋꯥꯡꯃꯗ ꯑꯐꯕ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯇꯩ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯈꯤ ꯉꯁꯤ ꯑꯊꯧꯕꯁꯤꯡꯒꯤ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯀꯦꯀ꯭ꯔꯨꯄꯥꯠꯇ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯂꯩꯊꯥ ꯀꯠꯈꯤꯕꯗꯨꯗ UCMꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯉꯔꯥꯡ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:55 ꯇꯥꯕꯗ ꯕꯣꯝ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯕ ꯕꯣꯝ ꯑꯗꯨꯒꯤ ꯃꯁꯦꯟ ꯄꯥꯟꯕꯗꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯑꯣꯏꯅꯥꯝ ꯗꯌꯥꯆꯟꯗ꯭ꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯇꯤꯟꯅ ꯈꯥꯕ ꯋꯥꯜꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯏꯃꯨꯡꯗ ꯊꯝꯕ ꯋꯥꯇꯔ ꯐꯤꯜꯇꯔ ꯑꯃꯒ ꯑꯀꯥꯏ ꯊꯣꯛꯈꯤ ꯕꯣꯝ ꯑꯗꯨ ꯗꯌꯥꯆꯟꯗ꯭ꯔꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯂꯝꯕꯤꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯣꯈꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯌꯥꯎꯈꯤꯗꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯂꯝꯐꯦꯜ PS ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯄ꯭ꯔꯦꯁꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯑꯗꯨ ꯂꯦꯊꯣꯠ ꯕꯣꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅꯃꯛ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯂꯥꯛꯂꯒ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯆꯞ ꯆꯥꯕꯗꯨ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ CCTV ꯀꯦꯃꯦꯔꯥ ꯐꯨꯇꯦꯖꯇꯒꯤ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯒ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯉꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯈꯤꯕ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯝꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯦꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯛꯋꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯔꯤꯝꯁꯇ ꯂꯩꯀꯠꯅꯔꯛꯈꯤꯕꯤ ꯅꯥꯎꯔꯦꯝ ꯁꯟꯖꯤꯇꯥ ꯂꯩꯈꯤꯗ꯭ꯔꯦ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯧꯈꯤꯕ ꯇꯥꯡ 12 ꯔꯤꯝꯁꯀꯤ ICUꯗ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯀꯠꯅꯔꯛꯈꯤꯕꯤ ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁ꯭ꯔꯝ ꯅꯤꯡꯉꯣꯜ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯁꯟꯖꯤꯇꯥ ꯆꯍꯤ 32 ꯃꯄꯨꯔꯣꯏꯕ ꯗꯤꯄꯛ ꯉꯁꯤ ꯔꯤꯝꯁꯇ ꯂꯩꯈꯤꯗ꯭ꯔꯦ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ICUꯗ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯇꯨꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯀꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ngasi nungthil laikhatnaba ngamdana ngasi nungthil pung 2:19 tabada laikhitabani laikhidraba sanjitagi haksang postmortem tawnabagidamag rims ki mokta thamkhre panma yabri tha sigi taragi numidang pung 10 makhairom tabada Imphal West District ki Singjamai PS ki manungsanba kakwa amasum Singjamai gi marakta NH102 gi lambi paringda miyamna khongjang sangsinbada security force na tear gas kapagi maikhuna sanjita gi imungda taduna sanjita maikhuna maram oiduna sor phunbadagi rims hospital laikatna rakhibani loinana mahaki tha mapangi napurabi pibuknungi angang su tha sigi taraga marida laikidabani haidi Naurem Sanjita laikidre haibagi pau hek phangbaga rims hospital da GAC amadi imung manungi miyoi sing lakhibaga loinana laikhidrabi Sanjita gi haksang rims mokta postmortem tawnana bathamkhre GAC imung manung amadi nupi mayungi imung manungi miyoi sing yauna wari sanaraba matungda laikhidrabi Sanjita gi haksang ka wa Naurem laikaida potloi ba haina yanakhibani haidensu pausda makhatana phangdorakli Amaramdana Amur Falcon Faba Masum Hatpa Thingnaba DC na Eargun Pikhalangnaba order thokre Sai Khudingi Miram Digi Pairakpa Tamenglonggi Miyamna Akwai Puina Hairaga Khangnaba Amur Falcon Faba Masum Hatpa Thingnaba DC Tamenglong Dr. L Angsim Dangswana Khunja Singdagi Eargun Pikhalangnaba order thokre Scientific name da Falco Amurensis Kauba Usik Makhalasi Sai Khudingi oina Tamenglong district khulni phugu marida October gi ahan mamadi ani suba sayoldagi December tha phawu lakpa maramna usek makhala sibu phaba masum hatpadana tana ngaksinbagi thabak district administration na paikhatuna karigum usek makhala sida sanabagi damak hatpamadi sanabasinjak semana singba makhala mata sathabayati Satharam labadi Wildlife and Protection Act 1972 gi section 50 masum 51 gi makhada serak phangni oi
ꯈꯨꯜ ꯅꯤꯐꯨꯒ ꯃꯔꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯗ ꯂꯩꯕ ꯏꯌꯔꯒꯟꯁꯤꯡ ꯄꯤꯁꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯦ ꯑꯗꯨꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯗꯤꯁꯤꯗ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯄꯤꯁꯤꯜꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯑꯃꯔꯣꯝꯗꯅ ꯀꯗꯥꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯣꯂꯤꯖꯟꯁ ꯑꯦꯒꯦꯟꯁ ꯗ꯭ꯔꯒ ꯑꯦꯟड ꯑꯜꯀꯣꯍꯣꯜ ꯀꯗꯥꯒꯤ 19 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯨꯔꯩꯔꯣꯝꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯕ ꯀꯗꯥꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟ YK ꯙꯤꯔꯦꯟ ꯀꯗꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯤꯖꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ UPF ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔ ꯅꯤꯞꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠ ꯃꯄꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ KC ꯔꯣꯃꯤꯌꯣ ꯑꯝꯐꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯣꯟꯊꯧꯖꯝ ꯊꯣꯏꯕ ꯃꯤꯇꯩ ꯑꯃꯗꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯏꯃꯥꯂꯨꯞꯀꯤ ꯃꯤꯌꯥꯝ ꯑꯃꯗꯤ CSO ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ngasi thauram aduga mari lainana hanagi kadagi advisor oiramba laikhidraba en Jaisandragi photoda laisu katun ikai khumnabu sotki thauramga mari lainana kadagi secretary general Gitchandra mangangna mapung oina kada semkhibasi khunai asida lairiba tungi yumbi oirakadoriba miyambu tinjang kaijangdaba khunayam ohenabagi panamda semkhibani ngasi phawbada kadana lamdam asidagi mayai ka bachinja kya muthanaba khongjang kya sangsinduna lakli khunai asida lairiba mahiroising maru oina class 6 tagi horaga higher education mahi tamlib angangsingna mayai ka bachinjakta hena thawai yauksilakliba yaurakliba mahairoi angangsingbu asibu karamna mayai ka bachinjaktagi lapthokhangadagi haibagi matangda awareness kya piduna makogi punsi kanana bohonaduna lakli haikenasu pawsida supali makasa tharakpoina Kanglai Paki Mairadi to Papamana, Manipura Memarom Kuki militant Samapalom Sanction Kreba, Order Gimatang Asum Aran Miam the Kangadavani, Devadata. Drone bombing project Alama the Mishal Karam season Aganemadi, Zangal warfare Gimatana Nintina Train Toraba Kuki militant Samapalom Memargi Manipurom the Sanction Kreba. Government ki order ama social media da viral salaktuna Manipur miyam da amuk hena aki tuzung pokhaliba order sigi horakpham oiriba Manipur gi CM office CM gi secretary and Geoffrey amadi Manipur lenga ki DGP gi office ki order du asum mani aran mani habi gi matangda Manipur gi miyam da sengdok pira u haina MPCC gi working president oiriba Devadata Kumanthemna phongdokre Wapamasing asi BT rota leiba Congress bona pangtokpa pawgi mipam madam hakna haikibani Mana makata na hai kariguma thazaba source ama phangbadagi CM gi secretary and Geoffrey na CM gi advance makhada hariba order asi thokhibra haibigi singna balai maramadun order asi gi matang athupa matamna mari lainaba singna leibak miyamna sengdoraktuna leibak miyam gi lairiba samamna basi kokhangadabani haina phongtokhi Mana makata na hai Laiwa asigi Union Home Minister Amit Shahana Modi Lainga ki ahum suba tam gi numit chamani suba numita Manipur ki Haojik oiriba phibam gi matang na palladuna Haojik thokliba kanglu ki irang si athuba matamda losinabagi damak furup ani gi tungan ba group sing unaduna wari sanaba hauri haribasi karam lupka wari sanari bano haibadu yamna mek sing pande Manipur gi irang asi losinabagi damakta tungan ba lup kayana ngasi phawba honaduna lakli Masina akakna balup khara khaktaga wari sanaraga irang asi lusin biaroi lup khudimang na yaba budi ama lairaga wari sanaba yagadabani aduna Union Home Minister irang asi lusinana ba dialogue sa thare haibisi thajade dialogue sa thabagi mamita de hena phongdokhi hansu pawsida phongdorakli makhasa tharakpoina kanglai paki mairagi pauksi thuna asumna report tawri India amadi Myanmar ngamkhaida border sambal khawagi thabak central lengan khudakta lefankhre News 18 Central Lengan Manipur gi Kuki taba maphamsing da border fencing khabagi thabak lephan khre haina News 18 gi paw man phongdorakli handak awang bathaki Home Ministry gi official singa mifam ama pangthokpada Kuki furupna hena khundaba maphamsing da border fencing khabagi thabasi kona khananaba khanakhibaga loinana atai mafamna thabak makha sathanaba warep laukhibane hairi Kuki jau organization singna border fencing khabagi thabasi free movement regime da akaiba pibani haina phongdokhiba lekre Sambal khaba lepagi khongtang asi border da leiriba Kuki furupna hairakpadagi adubu Manipur gi awang thangma maikei da sambal asi khaba loisilagani hairi lenga ki senior officer amana phongdorakpada Kuki gi maikei digi thamlakpa dimana si khanana ba sambal khaba si lepani tapna makha sathaki gani haki Kuki taba maphamsing da na role sanglakpa miyoi sing thingna ba sambal khaba gi thabak sanction paikhatkibani adubu Kuki jau organization singna border sambal khabagi mayuk leblakpadagi thaba asi kutakta lepkhibani Manipur gi district manga haibadi Chuchampur Sandel Tengnopar Ulkhul amadi Kamjong chaurakna kilometer sahunga maudragani pan sangna Myanmar ga
ngamkhaida tainaribani amaromda Union Home Minister Amit Shah nadi Modi lenga sina border section thamnaba border khaduna thamnaba haikipa lekre Myanmar ga India ga ani gi marakta free movement regime se satnhandana ba phidep lokre India ki internal security amade demographic structure da ahoma leitana ba sai sigi February da Central lenga na sambal khabi ki thaba si pe khalakibani Amit Shah ki social account X da thadorapa gi matung inadi Indo Myanmar kilometer lisinga mag satruka nifugu humdoi sangba ngamkhe sida lenga asina sambal khana bi ki waret lawre masina border sida ningthina yengsin mangamlagani loinana petrol trip amasu thamduna ngak selagani ngamkhoi sambal asigi apunba asangba sigi manungda more da kilometer tararomdi sambal khap lokre masigi matak sambal asi pilot project oina hybrid surveillance system HSES asi hapnaba thabak sathari masna kilometer amaromdi Arunachal Pradesh amadi Manipur sida cover tawangam lagani loinana Manipur gi mafam da kilometer kun sambal khan na approve tawkibaga loinana thabak su paikat pa hokre haina phongdorakli haina su paw sida makhatana spali Loshilakpo ina topa pom na Jeribam Mongbung Kulda Kuki militants na ngasi su nongmay masang bomb kapsinduna landarakle ngara numidang pung tare tabadagi hauduna Kuki militants na Jeribam headquarter dagi kilometer tare rom salaga Jeribam Mongbung muite kulda Kuki lalabus na kulla siga irap lapna dana liba stars ani dagi nongmay madi bomb kapsinduna numidang pung mapan nga makai fawo landarakraba matung ngasi ayuk su amuhana Kuki militants na Mongbung kulda nongmay masang bomb kapsinduna akan mamong da landarakle Pausi esina maphamdurigi phangba pawgi matung ina dinga sinumi jungba matung pung taraga ni thuga minute kun lom tab matamdagi hauna Kuki militants na mongbung muite kulda amuhana bom amasung numai kaptuna landara khiari Kuki militants na bom kapsilakli ba maphamasu Jeribam gi mongbung kulga lona leiriba zaron kulgata sainaba search ani dagi nari numai kapsilakli ba maphamadu irap lapna dana singi sarukta Assam Rifles game amusule Maduna ER gi kem ga nakna leiba mafam dagi Kuki militants na bom amani numai kape gi thabak torakpa sida control to bungam driba sikari gi no haibasu mongbung kul gi khunjak sna hanakli loina ngasi nungthul pung amaga mini kullom taba faw Kuki militants masit oina numai kapse lakpa gi thabak sa tharakki ngase numai amadi bom kapse lakhi ba si tharaga mongbung muitei kul attack sa tharakli ba si tararak sure hari Pausinai numai kapna basigi pau hek phangmaga thawok thokpham da security force kangbusu sangsinki adobo mi phami pungi paudi phangmangam khidi loinana mongbung amadi thangna leriba mi tei khulgi khunja singdi laifam japham khangdana hauji awaba phibam amada leiri makhoibo ahenba security force thajin biduna akan mangak senbagi thabak chathabiu haidensu pausida makhatana phongdorakli duga Haujik phangba paw na haujik maksu Jeribam da Kuki militants na amuhana landaba horakle ba paw musu mem da update oina thamjari duga haujik ku ni mem paw matang sa lusinjar ge musu mem puna no update ngamina